Tungan social media ki maru oiba I pau khara myam da thamjage ngarang JIRIBAM Da Kuki singna maitai de landarakpada soibadagi pokharakpa bhom na palaga mar Kuki Nupi ama sire hairi Kuki gi bhom na maram oiraga Kuki gi yum tarida masu ud on khre hairi nakal amaramda ngarang JIRIBAM Da Kuki singna maitai de landar khiba matamaduda Kuki taret Kuki len yau khre hairi Hanagi Sagolban Assembly Constituency ki ex MLA Khwairapam Loken amasung Tamai Assembly Constituency ki ex MLA ki Khonbau Newmai amadi ex ADC member kaya yauna mioi khara ngasi Indian National Congress Party da sanglagani haina phongdok lei None district ki manung sana leiba Puilam village taki Mr. Joshua Kamaibu Phu Saikiba Taukiba case ka mari leinana Manipur police ki team amana Imphal East district ki manung sana leiba Urup Mayai Lekai da resa thabada KYKL Soripa ki member mari phagat pangam khiba ka loinana makhoi ki custody de leiramba drug user ani amasu kanba ngam khre hairi Police na pharaba KYKL Soripa ki member mari adudi Hizam Nikhil Singh masaki sahini kunga taret Hizam Thanglin Maitei masaki sahini kuntra Thongam Ningthem Singh masaki sahini kuntra gani thoi amadi Govind Elangbam masaki sahini kunga mapani hairi makhoi dagi SLR ama 303 rifle ama Maruti Gypsy ama loinana atopa polam kharaga su phagat ngamle hairi Lau yaiba loirba matung lau mapu singna saru adu mafam sana loisinbiramu haina MSPD cell gi maikedagi appeal tarakle Lorok pantha lakpana maram oiraga laumui singna machine sizinaduna lau yairiba matungda machine dagi kaptholakpa saru singadu electric post mathakta panduna lairamba kaya thengnare lau yaiba loirba matung lapu singna saithoklam liba saru singadu hanna tuna yenglamdana satkibana maram oiraga electric post mathakta panduna laihoriba saru singaduna maram oiraga laibak thibadagi mai horoklabadi mangjagadoriba si lamdamadudda lairiba miyamdani lau mapu singna lau yaiba loirba matungda saru singadu mafam sana loisinbiramu haina MSPD cellgi maikidagi appeal torakle East Timor da Manipuri singi damakta MBBS tamnaba sidmanga khaktuna thamle haina Licypriya kanghujamna phongdokre East Timor lenga ki president ki special envoy oina thabak toriba malengi sangnarebi climate change and environmental activist Licypriya kanghujamna haijarubada yaraktuna East Timor da Manipur dagi medical tamningba mahiro singi damakta MBBS tamnaba akangnaba sinmanga khaktuna thamle hairi Licypriya gi maiketi ki thadorok pasirol amana hai East Timor da MBBS tamba haibasi India ki university amada tambag sab manai syllabus amadi curriculum sing India ga sab manana follow tawi amadi phi yamna yamde tangai fadana NEET exam thaba mahiro singna hairiba khudong sab sing asi lawba yagani akupa marol gi damakta Licypriya gi number 6009059349 da call torga khangba yagani hairi hairiba khudong saba asigi last date November gi 33 ni Licypriya na mamang September thada East Timor gi lebak ta satpada lebak adu gi president Dr. Jose Ramos Horta amadi education minister da Manipur Dr. Tamningba mahiro kaya amalai sahi khuding gi sit tara pibiyu haina haijaki Adubu ngarang Manipur gi damakta sidmanga khaktuna thamle haiduna pau pirakhibani